Heavy gunfight has been reported between Kuki militants and village defense force at Khamenlok under Kunrakpam Assembly constituency in Imphal East District. The incidents took place early in the morning today. According to reliable sources, 3 village volunteers have been reportedly injured in the gunfight. On the other hand, many casualties may be happened for the Kuki militants. However, any official reports has not been received yet. Gunfight is still going on there. Here is a report from our reporter Rishikesh Norim from the spot. Dạ đấy. Cái viếng đâu nếu mà tăng hay thì vòng sạch xong rồi vâng. Cái đuôi lên mặt nó cái nó là nên. Lối cái ngã này tôi ngã tiền phải ngã phải. Yang có gì sang nó, sồn vô quan. Đây cái sao? Ya mamai logi deh muka. Hozir jakoi le jere mafam asi Imphal East District ani lona ba khoi Khamenlok ki paring dani mafam asi da khoi ngasi ayu angan badagi hauna Ramchandra Chingdol chingi paring asi dagi ki militant sing ayu ki pung manga rom tarak pa do adaki lepa leitana akat akham leitana khoi nongmai kaptharak ki bagi paw le re adu da khoi ge ngasi ge makhoi na Kuki militant sing attack satharak pa asi da khoi ge village volunteer ha batare village volunteer amana mamai da pa ki ba madi makhong da sokhi bauna hajir jimak akhoi nga sa utagi hauna Kuki khulai pa ba Kuki militant sing na kaplak liba nongmai sing na dubo lepa leitana kaplak liba sibu akhoi village volunteer ha batare village volunteer sing so akhoi lam singak sina bahana nongmai raw kadi halle dubo makhoi ki site ge akhoi Kuki militant sing sina akat akham leitana de dom hajir maksu dom khothok nari atubo mafam asi akhoi lambi khudong cha da leibani na akhoi ambulance sing ba atopa akhoi ge changma matam da kitang khudong cha da lei aduna makha ta ba khoi ki hoji phawba da khoi ngasa utagi hauna sokle hairi ba khoi ki makhong da pali ba miyoi adusu hoji phawba puthar pa ngamdana reidi lami khudong cha da leibana adubo mafam asida hoji che lepali ta dum khut thok hariba maramna khoi makha ta rakpada kari karamba phibam lakane haba khoi hoji tambangam dri aduna makha ta na so khoi village volunteer sing na khoi lamjingak sana ba haiduna hoji khulngak tuna khoi ki lam ngakani haiduna khoi hoji laibagi film adune laidise ado sida kakhatlaga ne laidise atuga makhata bangasi ase kari film da laigani habdo makhata na hoji update picture ke hiramasik matang da video journalist singkhang balore mangolani na pawdum jar bisikes naurem elite news Khamenlok.